Konsa khulgi khunja singgi ayaba yauduna National Sports University saba yaroi khunja sing hauzik National Sports University sagatliba mafam ase konsa khulgi lam oiba maramna mapugi ayaba yauduna sengbat sagatpagi thabak tawba yaroi haiduna konsa khulgi khunja singna khongjang changsinkhre khunja singna hauzik sengbat sagatliba mafam da chatuna lam mapugi ayaba yauduna sengbat sagatpa tawduna ba khanghalaba matungda khulda Sports University Sangbatpa lepnaba kholau lauke tungda police laktuna makata ba khongjang laktanaba themjinke khongjang ga mari leinana saruk yakiba singge maikaidage phongdorakpada hauzik University Sangbatliba lamase ipa ipu matamdage konsa khulgi oiduna lakpane mafam asida NSU sabada khunja singna ayetpa amata piroi adubu lammapu oiriba khul asidage laufam thokpa ayabade lawbiyu haike Lisipriya kanguzamda CNN News 18 na Water Heroes Award pikre Bollywood actor Akshay Kumar na thagatpa phongdokre India gi Republic Day numita CNN News 18 na masagi chahi mapal khakta ngai debe malem gi saknai rebe mitai chanu Climate and Environment Activist Lisipriya kanguzamda Water Heroes Award piduna Mumbai da ikai khumnaba utkre mahakna Bollywood actor Akshay Kumar su unaduna India da ising phangdabage awaba si kohnaba campaign amasu hawdokminakhre haire Lisipriya na lawriba malemgi climate change thengnanaba lawriba thodang amade environment kannanaba lepa leitaba khongjang sing asida sakhang biduna mingthol asi pirakpane thauram aduda atopa miyoi taruktasu mingthol asi piduna ikai khumnaba utkhe Makhoi sing adudi maming lairaba Sonam Wangsuk, Ladakh, Amlaruya, UP, Lakshmi Narayan Tripathi, Maharashtra, Biswanath, Srikantai, Karnataka, Colonial Retired Sasikant Dalbi, Maharashtra, Garbita, Gulhati, Karnataka amadi Lisipriya kanguzam Manipurni. Lisipriya na thauramadu loiraba tungda media singda haikibada malemda ngase ising phangdabagi awaba mayoknariba ase climate change na thohalakpa ngaktane hana mamangda leiraba turel pat amade pukhri sing kangkhiduna ngasidi mangkhre amade mi singna nongmagi yamsilakpana ngasidi miyoi kaya isinggidamak lan soknari amade madu India dasu uba phangle South India da Karnataka amade Tamil Nadu ge isinggi lan ngasisu loiba naidre Masi khangna aikoina ising likna sizinaba mathau tai aikoina wash basin dagi khut hambagi machum ase toilet flush taunaba amuk hana sizinaba yai masina imung amada ising liter chama hena nongmada save tawba ngamgani masi Japan da tawe laingak nasu Dubai da tawbagum ina khunba imung singda ising manghan bage wash water tax lawba yai amade laikai khul singda pipe ta ising leak oiba Mensinaba free pumper service thamlabade ising ka hena manghaliba sidage kanba ngamgani haike Bollywood actor Akshay Kumar nasu Lisipriya na malemgi oina angang oizarabasu environment ke lawriba thodang asibu thagatpa phongdokhe makhoi asina global water crisis ke matangda malemgi miyoi singda paksanna campaign tawduna khanghanaba hotnagadawre thauramadu Union Home Minister Rajnath Union Education Minister Ramesh Pokhriyal Nishank, Union Health Minister Dr. Harshvardhan, Union Road Minister Nitin Gadkari, Union Water Minister Gajendra Singh Shekhawat, Union Textile Minister Srimati Irani, Union Youth Minister Kiran Rijiju amadi saknairaba A.R. Rahman, Malika Subarbai, Prasun Joshi, Sadhguru H.H. Sindhanand Swami, Rajkumar Rao, Mandira Bedi, Neha Dupriya, Diya Mirza, Gul Panak, Bhumi Petnekar, Swaminath Anand amadi Srimati Mandhanan su wangangki haire Manipuri lolge pause sing iyekta onthoknaba miyamgi mifam pangthokre Manipurda fongliba pause sing kumja 2022 ge February gi mangadage mitai mayekta phongnaba warep nakre Manipuri lolgi pause sing iyekta onthoknaba miyamgi mifam ama mitai irol iyek
loina silol apun balup milal na sinduna ngasi GM Hall da pangthokre mifam aduna sahi lising anigi puwari da mitai kunai asibu laibag thiraba thongdok kayana namhat nahat piraba kayagi anam aha churamba sing adubu kokthok chamthoknabagi tanja adu lawbaga loinana param asigi manung channa lamdam asida nungtigi phongliba pause sing ase ngaside isagi iyekta phongnabagi tanja adu chap charabra haibadu miyamda thamkhe mifam aduda retired professor W Navakumar amadi Milalgi Lusing Purel Yanglem Biren Mitai Saruk Yakhe mifam aduna warep taruk sulauke warep sing adude lamdam asida Bengali mayek sizinaduna mitai londa phongba pause amadi chepong pumnamak mitai mayek sizinaduna lakliba chahi haibadi kumza 2022 ge February chaichat manga dagi phongba hauba ahanba warep ase thabakta mai pakna onthokpa ngamnabagidamak thabak thoram pomit khudingmak milalna Manipurda leriba miyamga khusamnana hotnaminabada mangjil thaba mapung phaba thorang thoksil semduna paktaknana mitai mayek tambibagi thabak laukhatnaba laingakta taksinba pause sing amade sephong singnasu apaba mi singbu mitai mayek tambibagi kanglon sing phongbiduna yek haitaba singbu haihannaba achoba thodang lobinaba haijaba pause singna pau phongba matamda yariba makai lonyan yaudana irolda leizaba wahi wata sing sizinanaba haijaba amasung Bengali mayekta lediba khorirolge pukai machak mathum pumnamak akaknaba matam amagi manungda mitai mayekta onthokpagi thabak sing paikhat pinaba laingakta taksinba haibasini mifam asida milalgi secretary Huirom Loikhomba mitai na hai mayek chanab haukraba chahi 15 ki matungda phauba mayeki phibam ase yamna penthokpa yaba phibam amadi oidre matam kaya sizinaduna laklaba mayek ama nahongnana sindokpa haibase araiba thabak ama natte mayek ase kumza 1950 gi matam adwaida alphabet writing system na sendoknaba thorang lure adubu chahi 10 rom hotnaraba matungda thorang adu tokhi bagi maramde tongale adubu chanariba mayek ama sindokpa haibase taraiba thabak amadi natte hana chanariba mayek tuda iduna leramba lairik sing nauna chanariba mayek tuda ithokpa haibase sel matam masak yamna changba pot amane adubu khwaidagi maru oibade iyek asibu sizinnagadoriba miyamgi pukninggi achetpa phirepka loinana lawpham thokpa thodang adune mahakna hai mayek asibu pak sanna chanahanba sizinaba haibase sandokpa ama mathau tai kanana khara hena maru oiba thodang logduna sandokadage nainaba yaba wahangni lol amage nauna semgatliba wahi singgi ahanbagi lanai miyoi amana sembalakpa ngaktane ngallingai gi mayek leitringaida mi amadage mi amada chinhaida semdoklame sandokpagi khongjel asi yamna tapammi mayek sizinaba horakpadage chinhai khakta natana ahiba lairiki kuthangda sandokpa horak masidagi khara thengtharakpada mahausage I paugi sinpham ase thoglakkhibadage anauba wahi khakta natana anauba pot khudingmak yamna thuna sandoktuna mipum khudingmakta yahonba ngamme inkhalakliba naha mahiroi sing haibase phurupki tungge yumbirelne makhoiga chunagadaba warep lawba haibase mipum khudingmakki thodangne migi mayekta pause phongduna yamlaba mahiroi singna I pau phangjanabagi khudong chaba hakmat pase kuimankhre makha tana matlagum se iyek hayaudaba generation na hainaba hotnabaga loinana khara kathokminarasi haina mahakna makha tana phongdokhi Government College ki oza sing taret suba pe pi dabage oza sing ngasidagi sit in protest athava haukhre sarkar ki college oza sing da UGC gi taret suba pe amade regulation 2018 asi phanghalu haiduna oza sing na taksinduna lakbabu sarkar na thabak oina pangthoktaba asida yamna kanna yaningdaba phongdoktuna college oza sing na ngasidagi hauna naurem thongda leiba NG College Complex ta sit in protest athava haukhre khongjang ase Federation of Government College Teachers Association gi makhada sathakibani Federation ase gi secretary Somendrona Paumishing da phongdokhibade State Cabinet na sarkar gi college oza sing taret suba pe pigani haiduna warep laukiba thamanga sure Association ase gi maikai dagisu haukiba January 13 da sarkar da
अल्टीमेटम अमा पिसिंदुना जनवरी 23 फाउबगी मनुंगदा 8 सुबा पे पिबियु नत्रबदे मखा ताबा खोंजंग संगसिनगनी हाइना पिसिनखिबा लैरे अदुबु ngarang जनवरी 23 फाउबदा सरकार न थबक ओइना पांगथोक्त्रबनिना मखा ताना ओजासिंगना सिट इन प्रोटेस्ट की खोंजंग असे सथनबा फिरेप लौरे ओजासिंगना तालिबा दाबी असे फंगद्रिबा फाउबा डेमोक्रेटिक ओइबा खोंजंग मखा ताना संगसिनगनी स्टेट कैबिनेट ना वारेप लौख्रबा फाउबदा थबक ओइना पांगथोक्तबा हाइबा असे लाइवक थीबने लोइनना सरकार न ओजासिंगबु करिसु लैतना हंथना खनबगी थवोंग असिबु पेंदबा फोंदोखि सीएम बीरेना अचौबा थौदांग लौदुना मुंबईदा मणिपुर स्टेट गेस्ट हाउस अमा सागदौरे सिंगनानिंगाई ओइबा पोटयोम थाजिलकपदगी यूके गे कोविड वैक्सीन सुंगफम थिंजिनख्रे यूनाइटेड किंगडम की वेल्स ता लैबा एस्ट्राजेनेका की कोविड वैक्सीन सुंगफमदा सिंगनानिंगाई ओइबा पोटयोम अमा थाजिलकपदगी सेक्शन थौरांग लखोटपो ओइना कंपनी अदुगी सरु खरा थिंजिनख्रे युमसा कैसा नुमिता सिंगनानिंगाई ओइबा पोटयोम अदु थाजिलखिबने इंडिया की रिपब्लिक डे लौमी सिंगना रेड फोर्ट खुदुम चंसिलगा लाइनिंग की फिराल पाइहनख्रे फार्म लो की मायोक्ता लौमी सिंगना था अनि हेना चथदुना लाकपा खोंजंग की सरुक अमा ओइना ngarang इंडिया के हुमुद्रा का निथोई सुबा रिपब्लिक डे नुमिता मसिंग यामलबा लौमी सिंगना दिल्ली दा लैबा रेड फोर्ट थोमजिनदुना अकनबा मओंगदा सेक्शन थौरांग लौदुना थमलिबा मफम अदुबु खुदुम चंसिलगा लाइनिंग गा मरी लैनबा फिराल सिंग पाइहनख्रे लैवाक असिगी पुवारीदा अहानबो ओइना थोखिबा तमथिरबा थौदोक असिदा खोंजंग लोइसिंग अदुना रेड फोर्ट के फगलांगदा वाही वाता कया इसिनबता नतना अरीबा मोनुमेंट असिगी मथक्ता लाइनिंग की ओइबा फिरालसु सिंखटखे मिसिंग यामलबा खोंजंग लोइसिंग अदुबु लाक्सिनबा होनबदा पुलिस की माइकैदगी टियर गैस अमदे मो बॉम्ब न चिंगबा सिजिनखे अदुबु सैतुप अमदि थांगना चिंगबा खुलाई पाइदुना हौरखिबा खोंजंग लोइसिंग अदु लाक्सिनबा ngamkhide मखोइगी मखुतगी नानथोकनबा मफम अदुदा हाना मथौ तौरम पुलिस सिंग ओइना माइ लैदुना सेनखि थौदोक असिदा नावरित सिंह कौबा मसागी चही 30 रोम सुरबा खोंजंग लोइ अमा ट्रैक्टर न तकबदगी सेखि हाइना पुलिस तगी फंगबा पाउना हाइरे पाउ असिगी मतुंग इन्ना थौदोक असिदा पुलिस पर्सनल चहुम हेना सोखे लोइनना खोंजंग लोइ सिंगी मरक्तसु असोक अपन कया मरुम याउखे थौदोक असिगी मतंगदा पुलिस की माइकैदगी तोंगान तोंगान वा एफआईआर कुनगनी थोइसु लखोटख्रे हाइरे था कयागी ममांगदगी फार्म लोगी मायोक्ता लौमी सिंगना खोंजंग चंगसिनदुना लाखिबा सिगी सरुक अमा ओइना ngarang रिपब्लिक डे नुमित्ता ट्रैक्टर की रैली चनबा हाइरखिबदा लैंगा की माइकैदगी सु रैली अदु अककनबा लंबी खरदा अमसुंग रिपब्लिक डे की थौरम असे लोइरबा मतुंगदा चटनबा अयाबा पीखि अदुबु कांगलोन असिगी वांगमदा लौमी सिंगना रैली अदु ngangkhatna chatpaga loinana yaikhai thingaiba kaya ama thoghalakhi पार्लियामेंट नौना पास तौखिबा लॉसिंग असिगी मायोक्ता हौखिबा था निरोमगी ममांगदगी दिल्ली अकोइबगी ngमखैगी मफमसिंगदा लौमी कया मरुम केम तौदुना लैरखिबने लौमी सिंगना हानना मखोइगी खोंजंग अदु लैंगा की पेरेड अदुगा फांगजिनना रांग तौदुना लैरखिबने अदुबु कोविड 19 की लाइचत असिना मरम ओइदुना रिपब्लिक डे की पेरेड अदु यामना पिकना पांगथोखिबदगी पेरेड चटलिंगाई मतम असिदा लौमी सिंगना दिल्ली की तोंगान तोंगान मफमदा ट्रैक्टर थौजिनदुना खोंजंग चंगसिनखिबने खोंजंग असे लैबाक असिदा पालिबा नरेंद्र मोदी ना लुसिंगबा लैंगाक असिदा अचौबा सिंगनबा अमा ओइरखे लौमी सिंगी ट्रैक्टर रैली अदुदा मरु ओइबा थौदांग लौखिबा संयुक्त किसान मोर्चा ना पुंग खरा लैरगा खोंजंग अदु लेपनबा चेरोल अमा थोरखे लोइनना खोंजंग अदुदा सरुक याखिबा लौमी पुमनमक पुसु थागतपा फोंदोरखे चेरोल असिगी मतुंग इन्ना खोंसत असिदा यथाई थिंगाइबा यावरक्तुना रेड फोर्ट खुदुम चनखिबा अमदि फोर्ट असिगी मथक्ता लाइनिंगी ओइबा फिराल थेटखिबा अदु मांगजौनना लेपनखिबा नत्ते इरांग थोरकपदगी पुलिसका मुक्नबदा होइसाउनरबा खोंजंग लोइसिंगना चथखिबनि हाइरे दिल्ली अमदि उत्तर प्रदेश की लोनाबदा लैबा गाजीपुर द पंदुना लैरंबा खोंजंग लोइ लिसिंग अनिरोम पुलिसना टियर गैस कापतुना तनखाइखे लोइनना हरियाणा अमदि दिल्ली की लोनाबदा लैबा सिंगु बॉर्डर दसु खोंजंग लोइ कया पुलिसना टियर गैस सेल सिंग कापसिंदुना तनखाइखे कंतिकारी किसान यूनियन के प्रेसिडेंट दर्शन पाल न फोंदोरकपगी मतुंग इन्ना पुलिस का यानखिबा मतुंग इन्ना ngaranggi ट्रैक्टर रैली अदुदा ट्रैक्टर लिसिंग मंगा सरुक यानबा अयाबा पिरखे अदुबु ट्रैक्टर लाख अनिरोम सरुक याखे लोइनना हरियाणा
पंजाब उत्तर प्रदेश न सिंबा युमथंगनबा स्टेट कयादगी नहा कयासु खोंजंग असिदा सरुक याखी हाइरे थौदोक अदुगा मरी लेनना लौमी लुप कयागी लुसिंगबा दर्शन पाल राजेंद्र सिंह बालबीर सिंह राजेवाल बुता सिंह बुसगिल अमदी जोगिंद्र सिंह ग्रहण चिंबा मियोय कयागी मथक्ता एफआईआर लखोटख्रे यैखाई थिंगाइबा थोगनबनी हाइबा मियोय चनी हेना फाजिनख्रे थौदोक अदुगे थौविनसिन पीबा खुदिंगमक लेमना थारोय हाइना सेंटरना लाउथोख्रे पनबा याबदी था कयागी ममांगदगी लौमीसिंगना संगसिनदुना लाखिबा खोंजंग असिगी मतंगदा तोंगान तोंगानबा लौमी लुप कुंथ्रागी मिहुतसिंगा इंडिया गवर्नमेंटना तांकक तरागा माथोय रखथोकना वारी सानग्रबसु वारोइसिन पुरकपा ngamdana लेरखिबनी था असिगी अंगनबा सरुकता लो अहुम असे सुप्रीम कोर्टना स्टे तौदुना थमखिबगा लोइनना मियोय मरीना साबा कमिटी सेमदुना वारोइसिन पुरकनबा खंगनखिबा लैख्रबनी।